ꯉꯁꯥꯏ ꯇꯤꯀꯦꯠ ꯀꯛꯀꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯣ ꯑꯩ ꯀꯛꯀꯦ ꯇꯧꯕ ꯅꯪ ꯑꯣꯟꯂꯥꯏꯟ ꯀꯛꯑꯒꯦꯔꯣ ꯐꯔꯦ ꯐꯔꯦ ꯌꯥꯅꯤ ꯁꯥꯔ ꯀꯥꯟꯅꯕꯗꯨꯔꯣ ꯌꯥꯅꯤ ꯀꯥꯟꯅꯕꯗꯨ ATMꯗꯨꯗꯤ ꯍꯥꯞꯄ ꯀꯣꯏꯁꯤ ꯆꯠꯇꯦ ꯇꯥꯛꯄꯁꯨ ATM ꯍꯥꯏꯁꯤꯗꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯍꯣꯝꯗ ꯂꯩꯍꯧꯔꯦ ꯁꯤꯒꯨꯝꯂꯕ ꯁꯔꯥꯁ ꯌꯧꯔꯛꯄꯁꯤ ꯁꯤꯒꯨꯝꯂꯕ ꯁꯔꯥꯁ ꯌꯧꯔꯛꯄꯁꯤ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯇꯁꯨ ꯅꯠꯇꯅ ꯊꯃꯣꯏꯁꯤ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯦ ꯋꯥꯈꯜꯁꯤ ꯃꯤꯍꯨꯟ ꯑꯃ ꯏꯆꯨ ꯆꯨꯁꯨ ꯆꯨꯗꯦ ꯃꯔꯝꯗꯤ ꯉꯁꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯟ ꯐꯦꯡꯐꯝ ꯀꯗꯧꯕꯗꯣ ꯁꯣꯏꯗ꯭ꯔꯦ ꯐꯦꯡꯐꯝꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯥ ꯆꯪꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯈꯥ ꯆꯪꯈ꯭ꯔꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯔꯝꯕ ꯀꯣꯏꯁꯟꯅꯣ ꯚꯥꯏ ꯁꯥꯟꯇꯣꯁꯅꯀꯣ ꯑꯅꯤꯜ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯥꯒꯤꯁꯦ ꯍꯥꯏꯕꯁꯦ ꯁꯤ ꯀꯔꯝꯕ ꯈꯨꯁꯥꯅꯣ ꯃꯁꯤ ꯄꯤꯖꯕ ꯈꯨꯁꯥꯔ ꯅꯠꯇ꯭ꯔꯒ ꯂꯩꯕ ꯈꯨꯁꯥꯔ ꯃꯁꯤꯅ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯁꯦ ꯍꯥꯎꯇ꯭ꯔꯁꯨꯅꯦ ꯇꯛꯎꯗꯦꯔ ꯍꯥꯎꯇ꯭ꯔꯁꯨ ꯑꯦꯁ ꯍꯥꯎꯔꯦꯗ ꯃꯨꯊꯠ ꯆꯥꯛ ꯃꯤꯁ ꯃꯨꯊꯠ ꯃꯤꯁ ꯃꯨꯊꯠ ꯄꯣꯔꯣ ꯐꯛ ꯅꯣꯡꯃꯪꯕꯒꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯁꯟꯁꯥ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯦ ꯁꯤ ꯃꯐꯝꯁꯤꯗꯅꯦ ꯊꯣꯡꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯞꯀꯗꯕꯁꯤꯡꯁꯤꯅ ꯆꯅꯝ ꯎꯁꯤꯡꯁꯥ ꯁꯤꯡ ꯇꯤꯜꯍꯧ ꯑꯗꯨꯒ ꯁꯤꯅ ꯃꯔꯥ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯗꯩ ꯁꯤ ꯁꯦꯝꯊꯣꯛ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯔꯒꯦ ꯊꯣꯡꯕꯒꯤ ꯃꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯟ ꯄꯨꯂꯞ ꯃꯌꯥꯝ ꯇꯨꯌꯥꯟ ꯄꯨꯌꯥꯟ ꯌꯥꯟꯁꯤꯟꯅꯔꯒ ꯑꯅꯧꯕ ꯃꯈꯜ ꯑꯃ ꯌꯦꯡꯒꯦ ꯍꯥꯏ ꯑꯣꯖꯥ ꯅꯔꯦꯟꯅ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯅꯔꯦꯟꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯍꯥꯟꯅ ꯁꯨ ꯍꯥꯏ ꯁꯤꯁꯦ ꯀꯨꯞꯅ ꯁꯨꯔ ꯃꯇꯨꯡꯗ ꯑꯇꯩ ꯃꯌꯥꯝꯁꯦ ꯁꯨꯗꯣꯏꯅꯦ ꯒ꯭ꯌꯥꯁ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯤ ꯁꯨꯝꯆꯤꯠꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯔꯤꯅꯦ ꯂꯩꯔꯝꯗꯗꯅ ꯑꯇꯩ ꯃꯌꯥꯝ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯆꯥꯕ ꯄꯥꯝꯖꯕ ꯑꯣꯖꯥ ꯅꯔꯦꯟꯒꯤ ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯍꯧꯔꯦ 3 ꯃꯈꯥꯏꯅꯦ ꯊꯥꯎ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯞꯄꯧꯔꯦ ꯔꯣꯀꯤ ꯄ꯭ꯔꯤꯇꯝ ꯑꯅꯤꯜ ꯑꯁꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯅꯔꯦꯟ ꯍꯧꯔꯁꯦ ꯃꯈꯣꯟꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯆꯅꯝ ꯍꯥꯞꯄꯦ ꯁꯤ ꯀꯩꯅꯣ ꯃꯔꯣꯏꯁꯦ ꯉꯧꯕ ꯌꯥꯕ ꯉꯧꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕ ꯈꯔ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕ ꯃꯆꯜ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯍꯥꯎꯗꯣꯏꯔꯥ ꯐ꯭ꯂꯣꯞ ꯆꯠꯇꯣꯏꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯅꯤꯜꯅ ꯃꯥꯅ ꯌꯦꯡꯉꯗꯤ ꯍꯥꯎꯋꯦ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯔꯗ꯭ꯔꯕ ꯑꯗꯣꯅꯦ ꯑꯝꯇ ꯀꯥꯞꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯣꯖꯥ ꯅꯔꯦꯟ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩꯕ ꯁꯤꯁꯦ ꯎꯁꯤꯡꯁꯥ ꯀꯩꯀꯥ ꯃꯣꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯧꯕꯗ ꯁꯨꯒꯥꯏꯈꯤꯕꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯥꯞꯄꯩ ꯇꯥꯏꯃꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯀꯩꯀꯥ ꯉꯧꯕ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯍꯥꯎꯇꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯏꯁꯤꯀꯣ ꯍꯥꯎꯇꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯏꯁꯦꯅ ꯀꯨꯛꯅ ꯕ꯭ꯔꯥꯏꯞ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯥꯕꯗ ꯅꯪꯅ ꯍꯥꯎꯏ ꯍꯥꯎꯏꯗ ꯍꯥꯏꯔ ꯂꯣꯏꯔꯦꯕ ꯍꯥꯎꯇ꯭ꯔꯁꯨꯅꯦ ꯍꯥꯎꯔꯦꯗ ꯐꯣꯇꯣꯝꯗ ꯀꯥꯞꯄꯤꯌꯣ ꯃꯥꯅ ꯇꯥꯛꯇꯅ ꯁꯅꯤ ꯂꯥꯛꯑꯦ ꯑꯃꯖꯤꯠ ꯂꯥꯛꯑꯦ ꯃꯤ ꯆꯥꯎꯔꯥꯛꯄ ꯁꯨꯔꯦ ꯑꯇꯣꯞꯄ ꯈꯔꯒ ꯋꯥꯠꯂꯤ ꯀꯦꯖꯤ 3.5 4ꯅꯦ 1+5 ꯑꯝꯇ ꯀꯥꯞꯄꯤꯌꯣ ꯅꯨꯡꯁꯤꯔꯦ ꯑꯦꯜ ꯍꯥꯏꯗꯤ ꯏꯟꯚꯔꯇꯦꯠ ꯑꯦꯜꯗ ꯍꯧꯖꯤꯛ ꯁꯥ ꯍꯥꯞꯇꯣꯔꯦ ꯁꯥ ꯍꯥꯞꯄ ꯅꯠꯇꯦ ꯉꯥꯏꯈꯣ ꯐꯣꯇꯣ ꯀꯥꯞꯄꯤꯌꯦ ꯁꯥ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯀꯥꯔꯦ ꯀꯩꯗꯧꯔꯦ ꯀꯥꯅꯝ ꯅꯝꯃꯛꯇꯣꯔꯦꯀꯣ ꯍꯥꯞꯄ ꯌꯥꯔꯦ ꯃꯍꯤ ꯈꯛꯇ ꯌꯥꯎꯔꯦ ꯌꯦꯂꯣ ꯃꯤ ꯌꯥꯝꯕꯅꯦ ꯂꯥꯡꯉꯦ ꯅꯔꯦꯟ ꯍꯥꯎꯅꯕ ꯇꯧꯔꯛꯎꯀꯣ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯄꯪꯉꯧꯗ ꯉꯧꯔ ꯑꯗꯨꯝ ꯄꯪꯍꯥꯎ ꯍꯧꯖꯔꯅꯤ ꯑꯗꯒꯤ ꯁꯦꯕꯣꯠ ꯃꯌꯥꯝꯁꯨ ꯑꯕꯨꯅꯥꯎ ꯍꯣꯏ ꯄꯄꯥ ꯁꯦꯕꯣꯠ ꯍꯦꯜꯂꯛꯑꯦ ꯗꯦꯕꯤ ꯌꯥꯝ ꯌꯥꯎꯏꯀꯣ ꯅꯣꯏ ꯇꯩꯗꯣ
à bây giờ là mà gì bây giờ là mà à chứ không có tao không à không tôi kì vậy lên xe lướt qua này một đất sắp thức biết một đất biết một đất nhớ một đất phật đây rồi lên cao chưa này à photo shoot đi ra đây một đất mà đi mà lên nâng lọ ấy thì thành như chặt điều đấy à số cao phân liam hay vậy à số điều đấy đi xem cái cao phân apa sih mà nằm thật rất nổi tiếng mà ra lấy cái gì em nhau ấy mà không gục thân mấy tên nhiều rồi gì chỉ mua đấy mà rồi tham để thầm đấy mua đấy cái thằng thà rồi đuôi gì đấy mua ăn từng đấy mà nằm díp vào đấy thì nó sam rồi Busan. ya sih nggak mau kita kawai wadi di tuh 아 밥이 wadi dia 마음에 안 들어 커피다 사이즈가 같더니 chia tàu wadi mấy tàu 이 만남네 게 너무 싫어 아니 봐 사비 근데 lấy phù hợp rất là gì 만남제 ngồi gì tin được ai vô đây 만남제 tham được bàn bắt TV không lẹt cái đó nó té sâu nó vào đây té sâu tới đây khi anh ngàn rồi với tiền như thếขับไปอีกคนไปจังหวะมั้ง đây đây anh lúc buổi đi đuổi rồi 好的ยาที่ไหนยิงแบบมีมาชิงยืนสันน่ะเดี๋ยวด่า cô biết buổi này làm mình ยาอะไรเยอะจังเลยยานี่ราบียานี่เสียงตัวเลยที่เขามา à sao đi sâu rồiเอาให้หล่อเลยโชว์เลยป้าโชว์เลยเขาđang xuân giềng mà đang nuôi sao thuốc kia nữa พวกเลยว้าว Bisan da phaba nga babi orang apa pana phaba lấy tay ra đây bạn mà tàu rồi cái mày thua đi bị tăng cho phải ok biểu sĩ đi cái mình giàu đi nó giàu giàu bây giờ bị mày làm bị hay đi hay đi